Hamenggi matangsida koi manipur sida amana ama hai haining bata hai matamda kari problem lakadage adagi thadokpa nongching marakta thadorakpada kari problem lakadage haibado khangnabagi damakta ne loi da bajingina pangang ngang base aingonda aina thajada ba haitare isno mayam hojikse nongju kanna suri bne bako to ado aina yemyang biro khoigi hameng nong chotpa yadde haido madu ai mayamda khoigi kari haini mayamna hairagasu aigi experience thengnagadaba pot se aina haidi madu yes amasung no je aina isai thanda aina identify tawba ngamnabagi damakta aji nong se adumati kanna churi bneba mayam yengbiro se ai hameng sing se ko ai thaduini ado nong marak sida adum pijari ni yengini haidi mina hai se kay amuyam chumbono hamenggi matang sida koi manipur sida amana ama hai haining bata hai ngangning bata ngang loi da bajingina pangang ngang base aingonda aina thajada ba haitare ko adugi damakta ai hameng je hujik yengo nong marak sida ko thadoga ma soli chini ko ma tu je yeng biu ko tu se soli ko mayam yeng biro se soli ni ado yengo adale si je dum nong se kalli ko tu nong je yam kana churi tu mi ga satin kup tuna nong je kanjalak pagi hawa thokna rei je ko lau suram badagi ado hameng sing su adum loina yong nong marak sidani mayam aina thamije adubu masi kaigino haikanda aigi hameng se madi nong chura kanda kari mangonda face tawrei lai ho lakpra adagi kari mangonda lok khuba lakpra khotpra ai detail mayam do khangna bagi damakta neba mayam aina haijaning badi amana hekta haira kanduda ajabase masi aran bani ado hairiba miduna kayam yam experience aduga masina kayam research tawsalabno thijalabno haibran sing bado yam khoi khanggadabane ba isinaw mayam aduduna khangdrida hana ngang base aidi hainajade aduna maram or kanduda aina khanga kanda ngang ba yanabagi damakta haiba yanabagi damakta mayam aigi hameng sing se yembiu se sari sing se nong marak sida ko pijari ne adum ngasai di pijari ne adubu mayamda haidi khudam ga loina na ai mayamda utna bagi damakta mayam ai namjabani ko adum kana suri ko sino mayam yembiro se nong kana suri bani ado se hameng si su sida leiri sini ko to hameng ai hameng mayam se sini mayam aina haijaningi se aduduna sida hameng se nong chotpa matamda kari mangonda yam difficult oiba problem lakpra kari lake habdu mayam ai khangnabagi damakta mayam experience oina isi laujabani mayam ado mayam aina semjariba video si loumee isli naw mayam gi damakta hayeng hameng sina lagadum thamokpa matamda kari problem lakadage adagi thadokpa nongching marakta thadorakpada kari problem lakadage habado khangnabagi damakta neba isinaw mayam aina huji hona jariba tawri mayam se mayam aigi hameng se sidagi nong shotpajina maram or kanda problem tholaga narakpa yai thengnarakpa yai maduda thengnarakpa mayam do ai madu fight tawnabagi damakta ai sem saraga doctor consult tawraga sem saraga ai ready laiduine ba aduga hameng sida lakpa any problem aina solve tawgaduini kari haina solve tawbage kari haina solve tawgani nong churpa matamda kari kaidawi habase mayam khangmina nabagi damakta mayam aigi hameng sing se thadokchabani mayam hujik nong churibani mayam yengbiu se nong je ai chotlibani nong maraktani ai laijari se ko matu kanthok tana leising se ko macha oisanu kaidu so oisanu pulap thaduini aigi se to macha chali sing se amu macha leising se ko the somda ju aso buju dum chali somda ju chali ko mayam aina thadui se adugi damakta mayam khoi khangmina nabagi damakta haitare mayam ado mayam aina ngasi laujari be experience si ai khaki nate miyam gi damakta ni knowledge lehona bagi damakta ni tungda god farming interest lehoba god farming je success roina farming tawge khanba ichil naw sing gi damakta khalaga mayam aina semjari ba video ni mayam aduna khoi gi iramda masida leibiri ba khoi gi youth amadi satrana harol nupi angang khudimakna nauna khoi gi thengnabi ba ichil naw sing he Kangleicha bu nungsibiu he Kangleicha bu support tawbiu share tawbiu subscribe tawbiu haiba wai se hajaraga mayam ngasi gi video matang sida loisanjage thank you all